अहानबमक्तदा स्पेशल क्राइम अपडेट मंगा सुबह तांकक ताबिरिबसिंग अमदि मिडियं ताबिरिबसिंग पुनमपु जेम साइगुरजमना तरामलोकचरी मदि कोंगनो खुरुमजरी तोंगान तोंगान बे इंडिया गी मफमदा थोगलिबा थौदोक वाथोकसिंग मरुइना नुपि अंगांगदा सथबा केससिंगदा अंगकप कया मरुम लेप्तना दमक थोगलि कोलकाता गी केस लोइद्रि मियामदा अपडेट पिजबसु लोइजद्रि हौजिक तोंगान तोंगान बा थौदोक वाथोक कया मरुम सु थोगलि मखाताबा अपडेट लाक्लबा मतुंगदा मियामदा अमुक सोइदना तमजगी करिगिदमक तमगदोरिबा लमदम मसिदा नुपिजा क्या हौरि अखोइगी इचल इचेसिंग लोइनन इंखललिबा नहासिंगना असिगुम्बा थबक असि तौबा तारबदि अखोइगी पुंसिदा अमांगबा लाकनि हाइबदु खंगननबगिदमक अमदि अखोइ पुमनमंगना निंदा तौननबगिदमक इंडिया की मफमसिंगदा थोलिबा थौदोक वाथोकसिंगदा तोंगान तोंगानबा थौदोकसिंगी मनुंगदा हौखिबा लेबाक पोकपा नुमित इंदौर मध्य प्रदेशदा ख्वाइदगी ngakpa थौदोकसिंगी मनुंगदा अमा थोकलि अदुसु इंडियन आर्मी गी ट्रेनी अनिगी लोइनना लाखिबा मरुप अनि खक्ता इफोंग फोंगना रेप मदुसु गैंग रेप हाई इंडिया मसिनिको इंडिया नंगी असेंगबा सक्तम नाहकि लमदा मसिदा थोलिबा थौदोक वाथोकसिंग असि फावबदा कयारक खना वारक वातेम लबा फावबदा हंजिन हंजिन लेप लैतना मफम अमदगी अमद होंगदुना अदुमक थोकलि मतम पुनमक्ता सुंगमा थौदोकसिंगदा चेनरिबसिंगबु मतिक चाबा चैराक पीबा मतमदा थेंगथबना मरम ओइरगा असिगुम्बा थौदोकसिंग असिदि लेप्तना अदुमक थोलक्लि एक कयासु सेमख्रे बिल कयासु पास तोख्रे निंगसिंगबा याय सही सुद्रिबा अंगांगसिंगदा चथबा रेप पोक्सो एक अथुबा मतमदा दंदी पिनेनबगिदमक फास्ट ट्रैक कोर्ट IPC की महुता BNS भारतीय संहिता The Bharatiya Nyaya Sanhita is the official criminal court in the Republic of India. It came into effect on 1st July 2024 after being passed by the Parliament in December 2023 to replace the Indian Penal Code IPC, which dated back to the period of British India. BNS haiduna IPC gi mahut replace tawkhrabasu thorokli leptana crime gi thabak kayadi India nangi mafamda leptana thokli adumak ngasisu matamanghandana thokiba thodoski matangda samlapo wafam sing thamjari Madhya Pradesh ki Indore da leiba army gi firing range amada athengba numidangi pung 13 taba matamda army training officer ani loinana makhoi gi marup ani ga loinana car amada mafam aduda picnic oina lakhi hariba mafam asi miyamna su picnic toina chanaba mafam amani adubu mafam aduda makhoina picnic lakhiba matam pung 13 digina अथेंगबा पुंग अनि फावबा मफम अदुदा लेखि पुंग अनि तारकपा मतम अदुदा आर्मी ट्रेनिंग ऑफिसर अनिगा लोइनाना मखुइगी ममानबी अनिगा मफम अदुदा लेरिंगेदा खंगहौदना मियोय तरु मफम अदुदा चंगसिलखि अमदि मखुत चै लोइनाना नोंमैना चिंगबा पाइरगा मखुइदा लूटपाट की थबक चथरखि मसिदा नतना मखुइदा फुबु चैबसु तौरखिरम नुपि सिंग नुपा सिंग तोंगा तोंगाना खाइदोक्तुना थमखि मसिगी मतुंगदा आर्मी ट्रेनिंग अमगा महाकी ममानबी नुपि अमगा तोंगाना थमखि अमदी आर्मी ट्रेनी अमगा लोइनना महाकी ममानबी अमगना अमुक तोंगाना थमखि अनि एमा फाजिनदुना थमहौरगा नुपा अमगा नुपि अमगा थादोखरगा मफम अदुदा लुपा लाख 10 पुरो मतम अदुदा मखोइगी लेहौरिबा लाखमिनिबे मरुप अनि अदु थादोके हाइदुना मखोइदा फु चैबा चथखि करिदि उपायले मखुत नोंमै पाइरबा अमदी मियोय तरुना मखोइ मरिबु योमसिनदुना लुटपाट तरुबा मतुंगदा फु चैबा लोइनना मखोइ अनि अनि खाइदोकनदुना लुपा लाख 10 पुरो नत्रबदि मखोइ थादोकपा यारो हाइदुना फाजिनदुना लेहोखि तंगाइ फदना मफम अदुदगी मखोइ अनि थादोरखि हाइबदि आर्मी ट्रेनी अमगा महाकी ममानबी अमगा थादोरखि मसिगी मतुंगदा मफम अदुदा आर्मी ट्रेनी अमगा लोइनना नुपि अदुगा लेहोखि मसिगी मतुंग मखा तारकपदा ngahak leiraba matungda miyoi taruk aduna nupa aduda phuchei batoki amadi mahakka loinaduna leiriba nupi adu ching adugi chingthakta pukhatkiram amadi ngahak leiraba matungda nupi adu law khongbagi makol taki ataba migi thamoi kaiba yaba thodok amani leipa phokpa numita picnic chatna namagidabak mafam aduda makhoi lakhibani thodok aduda lamhen tumhenba miyoi singna mafam aduda tuchungba chatharakiba thodok aduna Indore da nupi sing saphaba mafam oribra lutpat tawraba matungda thoningdaba thodok kaya mafam aduda thoki yamna akiba tujungba thodok aman army gi training center amagi manak thosu thokpa thodok ama oibana miyamna angakpasu ori MAHU MANDALESHWOR hariba mafam asida makhoi miyoi taruna mi shiba yaba khulai amadi makhuto nomai paiduna lut tawki loinana makhoi tarukna nupi amada rape chathaki victim oriba nupi adugi machindagi hojik phawba karigumba amata haidoktri adubu medical examination gi matungina dipumnama khanglagani army trainee aduda lupa lakh 10 puruknaba thadokhiba loinana mafam adudana makhoi ani phajinduna thamokhibani nupi adu mafam adugi puthokraga law khongba tai haiduna
maga punna phakiba army trainee aduna mahaki joban da hairi army trainee adu MAHU MANDALESHWOR da lakhibada THOUDOK adu thokibani makhoi ani infantry school MAHU da young officer course tawduna leiriba miyoin mafam aduda makhoi ani phajenduna thamlahurabasu mafam adudagi lupa lakh tara lawba lakhiba makhoi ani makhoi gi camp to laktuna commander da paw sitamki commander na police da paw piki police na khanaba tim ama semduna THOUDOK adugi matang da mafam aduda thijanba khudak ta lakhi amadi police lakpagi maingan aduda makhoi tarukki manung da miyoi mari nanthoki amadi mafam adudagi miyoi ani fakhiram loinana victim oreba nupi adu mafam adudagi lokhalokduna hospital da medical examination pangthoki asumna nupi adu hospital da purokhraba matungda mahak ijat mangkhre haibadi confirm oikre tongan ba section BNS ki 3102 loinana 3082 loinana 1152 loinana arms act ki section da amadi nupi aduda gangrape sathariba sing amadi THOUDOK aduda chenariba singda tongan ba act sing asi panduna police na case makha chathari loinana gangrape chathakiba makhoi taruki manungda ani farabasu mari hojik phana namagi damakte yamna kanna thiba humagi thabak chathari masini india manungda tholiba THOUDOK wathok sing tongan ba kaya marum sing asi leptana chatharak ngarang na hanta su thokiba THOUDOK amada nupa amana nupi amabu hidak pithaklaga rep chatharingeda atokpa miyoi amana video namduna leiba amadi social media da thadorpagi tongan wafom kaya marum thok leptana dumak thok loinana kolkata gi rep case ki THOUDOK asisu loisindri lepa leitana mafam kaya hongduna adumak chathari tongan ba section kaya gi matungina chera kaya pirabasu kudak ta asiguma rep case sing asida tattana mara leiba miyoi sing adu chera piba ngamdabana india gi mafam kaya da siumlaba tu chunglaba THOUDOK sing tattana adumak thokli asigumlaba army gi firing range amada numidang pung 13 taba matamdagina pung ani fawba mafam amada army trainee ani amadi makhoi gi marup ani ga loinana Indore gi asuguma mafam asida makhoina lakhibda miyoi tarukna lambida makhoibu khamki amadi makhoibu chingtharaga phu cheiba tawki amadi lotpa chathaki masigi matungda nupa ama nupi ama khaidokaba matungda nupa amaga nupi amaga na mafam adudagi thadoki amadi lupa lakh tara poraknaba haiki masigi matungda lupa lakh tara lowba makhoi ani chathi amaromda army gi trainee amaga nupi amaga lehoki loinana nupa adu tongana thamlaga nupi adu nakan amada puthoktuna makhoi miyoi taruna gangrape chathaki masigi matungda mafam adudagi chatkhiba army trainee amadi mahaki marup nupi aduga loinana makhoi gi commander da paw piki commander na police da paw piro matungda police na mafam aduda tim tara semduna mafam aduda khonglei yangna laktuna mara leiba sing miyoi phana honabada police ki gari menga lakpa matamda makhoi mari senkhi amadi makhoi ani fawki senkhiba miyoi sing adugi maming matha punamak loina khangle amadi police na makhoi phana nabagi damakti yamna kan honari nupi adu medical examination gi damak hospital da porok matungda mahak gangrape chathakre haibadi khangwa ngawkre makha tabadi kari torkadori THOUDOK asi thokra matungda mara leba singdu faraga farsi tawduna hatkadoribra natragana bharat india ne asiguma THOUDOK ta tongan ba case kaya marum khudak ki oina cherak piba ngamdabana THOUDOK kaya leptana adumak thokni adumna yengkhiba taribra adumna takhiba taribra adu warabadi Indore da natra bharat ki mafam karambada nupi singna leibada khwaidagi safe oribage adumna comment section da nupi singna khwaidagi safe oiba india gi mafam adu comment section da pibiram aikhoi lan loidre leipak asida lan chathari kanglup ani gi marakta nungsinadabagi ho nongmagi adumak henjilak marak asida internet thingduna leipak asida awaba aikhoi ponomakta mayunari internet thingbasi adom de yaningdrabadi comment asu comment section da pibiram makhatana siguma THOUDOK wathok sing de khoi khangmina nanabagi damak honadaba yadabani mi gi paw orabasu atopalai bakta thokpo orabasu prithvi gi mafam amada thokpo orabasu aikhoi tagadabani khangadabani masi aikhoi gi pungning loksing gi oiba wafamni khangdrabadi udrabadi shoidana net lugadorudana amangbo iramlabadi taigadoribadu kanadano khangkhrabadi takhrabadi singadoribani nanthokadoribani asiguma THOUDOK kayadagi afaba amasung phataba haibadu nainabatai khanglabadi mayoknaba matamda araibo oinanabagi dama aikoina asiguma pawksing taraga matau tamgadaba nati afaba loksalaga phattabadi nakanda thamgadabani phattaba toba haibadu matam punamakta phattabagi cherak adumak phangba tabani ngamme haiduna ngasi mahakna pangtok tawkhibadi yai pangoi oigibasu yai pomnamak sing adu mahakki sumatam ama soidana lakani miyoibagi mathakta chathaba crime khodimakta miyoiba aduna matam punamakta mahakna ngamduna legani haibagi wafam khak leite
ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯍꯦꯟꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯐꯠꯇꯕ ꯑꯣꯏꯔꯕꯗꯤ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯅꯕ ꯃꯆꯥꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯣꯝꯅ ꯑꯐꯕ ꯇꯧꯔꯕꯗꯤ ꯑꯐꯕꯁꯤꯡ ꯑꯗꯨꯗꯒꯤ ꯑꯗꯣꯝ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯤ ꯉꯁꯤ ꯑꯗꯣꯝꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯑꯗꯣꯝꯅ ꯍꯣꯠꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯑꯗꯣꯝꯅ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯑꯗꯣꯝ ꯃꯥꯏ ꯄꯥꯛꯄ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯛ ꯑꯣꯏꯔꯣꯏ ꯑꯐꯕ ꯇꯧꯕꯅ ꯑꯐꯕꯒꯤ ꯃꯍꯩ ꯑꯣꯏꯒꯅꯤ ꯐꯠꯇꯕ ꯇꯧꯕꯅ ꯐꯠꯇꯕꯒꯤ ꯃꯍꯩ ꯑꯣꯏꯒꯅꯤ ꯍꯦꯟꯅ ꯇꯥꯛꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯦꯟꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯄꯥꯡꯊꯣꯛꯇꯕꯒꯤ ꯋꯥꯅꯤ ꯍꯥꯏꯕꯗꯤ ꯂꯥꯏ ꯇꯧꯊꯣꯛꯄꯗꯤ ꯂꯨꯏ ꯊꯕꯛ ꯑꯣꯏꯅ ꯎꯠꯅꯅꯕꯒꯤꯗꯃꯛ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯤꯉꯩ ꯃꯇꯝꯗ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯇꯧꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ ꯃꯊꯪꯗ ꯀꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯁꯅꯥ ꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ